ꯃꯌꯥꯝ ꯂꯣꯏꯔꯦ ꯍꯥꯏ ꯃꯌꯥꯝ ngasisu video ama puraga lae ngasigi video asidi mayam khoi mapane hujine dukan da thoki aba pochei leibane dum pochei abo hawai chingwai si yare hawai chingwai jaha kai kai angang gi school gi breakfast kari dum pochei khara leiba chakhi aba ado mayam mana chalam dai dane engonda hairi bane ai dum sumaina pochei mangonda dum pot tapidana ka phamaga ado ma ha nasak to yeng yadre khara ke salu ai ma ha gongra polai ayuni na dum thabai ngang ja hata hado loisandri bani nai ke da huji su ke sandri ya bada ke sandoi ne aba mayam karam mo na ke doi na de mayam do wala ke aba ahan bagi oina I dum ahan bagi ne toner se skin toner se asi se dum khara kapsan gra ba dar goi na ke sang ga nunu a kai no piro foundation piro khitang ne mapang pa lang han ga ba ai se khara lang na bagi ne se Maybelline gi foundation je oina taisal lage khajam taisal lage aba mai se lang na bagi देखी माँ होरें करी हागे यंग सेवा चिकट ताइगे दिख पर जाम रखूं दे ऐ फाउंडेशन अम्दा ताइ दे बा पुना के ना बुदी पुरा मसु ना बला याबा दुगा अमौ सिजिना दा बाइना ताइ दा बदो दना ने बा ताइ निंग बसु फाउ दे दा जान ताइ निंग बसु फाउ दे याबा मेकअप के से दुम ऐना खरा ताइ जाबो दे सराने अदु जाम हिंजन ताइ निंग बसु फाउ दे खरा लांग हम दुइ ने याबा को hay tao ấy mong đã tới sân rồi nhà vậy foundation cái power cái gì ông cứ tăng tới sân vào đây nè già rồi mẹ già đấy má già rồi bà mình dân đâu biết đâu này già đấy mẹ cái nó đã mobile đâu bây giờ là không được bà real đấy thì nè sát tin cái nó tao đi bà phua wow bà dunia bà đó aji pisum dek salage ko do aji pisum dek salage khatang dag ona je ko ni mana ke salam ha ne ke salaga lai ra gya powder dang tai ge powder se face pack lai ba do tai rai dum pons powder oina tai ge se pons powder che oina dum tai san ge ala ya ko mayam siga se lang jo ba se je siga lang jo ba silo pura ma lang nya ba jabadi na te ko athi ba phibam nya ba ji lai je ira poni ko mayam ado ji pisum dek sala ga na thau tau jo pisum dek sala ga Jangan sangat kok. ôi ba udah kayak kok lo ini wa kita kan angin sih dak tentu kan Mixer. kita kan angin sih Ada jauh jauh. Uncle. jangan pak Một đôi luôn. Light rồi mình nghe là dark rồi. khang rani jam han dikse lagi masih wa khang rani 100% khang rani si aro kita pahal lagi Chúng ta được không ạ? Wow. 송이 자 되는 Trong mình đấy. trong mình cái này Xin thầy chị lấy cái mayam 잘해 ai muka fajar bani ani sudah mau ai sih tuh tahu deh nih ai sih tuh kita nggak đá của em. hei jam dah gue kang ini apa nggak minat deh masih di luar aja Dạ, kang dạ. mayam dah ini Mình có từng video là xuống là ngangan ya anh chung là anh thời thứ hai đầu ra từ thứ nhất thời gian mong được cái tuổi nữa. mayam 잘해 ai sih tuh tay deh Cái đó là disting siapa jadi mikal kita injek lagi
nang wa nang ang jate ko nok chu nok pa jale nok la pa jale la ba chidi ma khang khani ni smai tai da di ai no bak tai da bani siwal khang khani chidi ai na sin na da ko Why did go? ai ji lipstick tai chala gaya Lipstick ती अरे mix color ai lipstick ta di garbor ta hoya ba ma khang khini aba lipstick ta pasal ra di miyam lore lipstick na dum jek chala gaya kupa jang ja de no ba mobile ni kupa jang ja de da ko su mobile kupa jang mari yal da di hodung ma le ya le miyam hoji mikha je kha boy mẹ mà nó xíu khăng khăng này ai máy nó kia đó bên này nè mà xí ai máy nó kia đó bên này nè mà xíu khăng khăng này khăng ngồi hai bagi option lấy tới mà xíu khăng khăng này ai máy nó sẽ giảm đar coi nó ốc đầu giờ đi thế nào ai xuống tàu đấy cái lại từng cái han bắt đầu giờ đi à xuống tàu giờ đi à ai máy nó bốc cái giờ đi à ai nó cái bài bút đúng khara đúng tik tak cái giờ đi được tani đó đúng cái gì mà sẽ yên xí mẹ cái máy tàu vợ phải giờ giờ mà charge mobile đó cái giờ mà nào hồi kia nó lôi đấy phí mà bao lần như vậy nữa rồi mà em chuyện xí mới là cái này có phải tôi vậy gì cả ai đồ nó ngon ai đồ nó ngon nó gì đó đấy chẳng chịu em ai camera thì sẽ thăm mà cái mà thật ta ai risk này coi camera thì ta là vậy xí đấy co Mẹ để cái này số bông gì đó ở bên số này để cái này số bông gì cho đâu đã ấy có tụi mình thế này kiểu không lát bẩn mày mua gì không là đây làm gì không đây tôi thấy mẹ này đây gần đây là tôi hay ngà đây nữa mà ngà này tại đi mua mạ làm tại đi mua gần đây là rồi kêu anh đi kia nó đi nữa anh kêu anh Mom sister का माली है मम्मा đây bay rồi Mom sister माली bà đây đây anh kêu ai được tiền thế rồi cái nào mà đi anh này mình bao nhiêu tiền giờ ra bà bây giờ đây phải đi chung nó đi rồi lang cài cái được vậy lang cài cái nó mà liền đi mà đi số mông nó khai với liền tiền không muốn này ho mama chắc cái phòng biscuit ăn làm việc chả anh là ba mấy biscuit ai dùng được charge được số này khá mà liền pulang rồi nó sẽ bọn này khai nó lấy rồi này giờ luôn như nó tên là gì ya bao nhiêu tiền biết số bọn này khai câu rồi wow wow kasi ni mama na baba na mo khud na ille thắt हो गया ऐसे रख इसको ऐसे ले पापा मम्मा अभी नाच के गेम का उनका đi ra cái cảnh nó cởi hả đi ra cái trống này cởi anh đi nữa nè tu tên đi tên đi nè đúng ba hello मम्मा अत्याने ठीक आहे एवढा मम्मा ने ना पजामा मी लेते đúng ba cái bé này thôi आता लेके ना ना आता करीनो भिडियो सेम्दैछ से भिडियो छैन न से भिडियो चाहिँ करी भिडियो cái này nó muốn nói cái lâm hài này cái sơ linh nhảy nó video xem mình चाहिए भिडियो cái bé ông đâu nè nó sao rồi killer thằng lạc tiền lấy thao lạc tiền lấy thao killer này cây nó cầm lá rồi thằng lá này cuối dưới trong thằng lá không anh nó bộ bà tôi mới làm cả
ꯃꯌꯥꯝ ꯑꯩꯒꯤ ꯁꯛꯁꯦ ꯑꯩ ꯁꯛꯁꯦ ꯌꯥꯝ ꯊꯤꯅ ꯐꯖꯈ꯭ꯔ ꯃꯥꯜꯂꯦ ꯑꯗꯣ ꯃꯥꯅ ꯈꯪꯕ ꯉꯝꯗꯦꯕ ꯌꯥꯝ ꯊꯤꯅ ꯐꯖꯈ꯭ꯔ ꯃꯥꯜꯂꯦ ꯑꯗꯣ ꯃꯌꯥꯝ ꯃꯥ ꯍꯧꯖꯤꯛ ꯕꯖꯥꯔꯗꯩ ꯍꯜꯂꯛꯏꯅꯦꯕ ꯀꯩꯀꯩ ꯂꯩꯔꯛꯀꯦ ꯌꯦꯡꯍꯜꯂꯛꯀꯦ ꯑꯩ ꯅꯣꯛꯅꯤꯡꯗ꯭ꯔꯗꯤ ꯌꯦꯡꯉꯨꯅꯦ ꯑꯁꯤꯐꯥꯎ ꯈꯪꯕ ꯉꯝꯗꯦ ꯑꯉꯛꯄ ꯃꯤꯅꯤꯕꯣ ꯁꯨꯝ ꯍꯥꯏꯗꯦ ꯑꯗꯨ ꯀꯩꯒꯤꯅꯣ ꯈꯪꯕ꯭ꯔꯥ ꯍꯥꯏꯗ꯭ꯔꯣ ꯀꯩꯅꯣ ꯈꯪꯕ꯭ꯔꯥ ꯏꯇꯨꯅ ꯇꯧꯕ ꯊꯕꯛ ꯍꯥꯏꯗꯣ ꯑꯗꯣ ꯃꯌꯥꯝ ꯃꯥ ꯉꯥ ꯂꯩꯔꯤꯑꯕ ꯌꯦꯡꯍꯜꯂꯛꯀꯦ ꯑꯁꯤ ꯀꯩ ꯉꯥ ꯉꯥꯆꯧ ꯑꯣ ꯉꯥꯆꯧ ꯂꯩꯔꯦ ꯃꯌꯥꯝ ꯉꯥ ꯑꯥꯏꯇꯦꯝ ꯑꯅꯤ ꯂꯩꯔꯦ ꯀꯟꯂꯥꯒ ꯉꯥꯆꯧꯒ ꯂꯩꯔꯛꯑꯦ ꯉꯥꯆꯧꯗꯤ ꯑꯩ ꯆꯥꯗꯦ ꯑꯗꯣ ꯉꯁꯤ ꯃꯥꯡꯅ ꯆꯥꯎ ꯍꯥꯏꯅ ꯍꯥꯏꯔꯤꯕꯅꯦ ꯑꯗꯣ ꯌꯦꯡꯒꯦ ꯆꯥꯅ ꯍꯥꯏꯐꯦꯠ ꯌꯦꯡꯒꯦ ꯑꯗꯣ ꯑꯁꯤꯒ ꯀꯟꯂꯥ ꯂꯩꯔꯦ ꯂꯥꯡ ꯃꯈꯣꯟ ꯇꯥꯔꯦ ꯈꯣꯠꯂꯤ ꯑꯗꯣ ꯃꯌꯥꯝ ꯑꯩꯈꯣꯏ ꯑꯉꯥꯡ ꯑꯅꯤꯁꯦ ꯃꯄꯥꯟꯗ ꯊꯝꯃꯤꯑꯕ ꯅꯨꯡꯁꯥ ꯁꯥꯒꯠꯂꯛꯄꯗꯨꯒꯅꯦ ꯅꯨꯡꯁꯥꯗ ꯑꯗꯨꯝ ꯊꯝꯕꯤꯔꯤꯕꯅꯦ ꯑꯗꯣ ꯙꯅꯤꯌꯥꯒꯤ ꯂꯥꯡ ꯃꯈꯣꯡ ꯇꯥꯕꯗꯨꯒꯅꯦ ꯀ꯭ꯔꯣꯛ ꯀ꯭ꯔꯣꯛ ꯈꯣꯠꯂꯤꯕ ꯑꯗꯣ ꯁꯤꯗ ꯂꯩꯔꯦ ꯍꯥꯡꯗꯣꯛꯄꯤꯌꯣ ꯃꯅꯝꯗꯣ ꯈꯥꯡꯕ ꯉꯝꯗ꯭ꯔꯦ ꯃꯣꯏ ꯉꯥꯈꯣ ꯈꯤꯇꯪ ꯍꯥꯡꯗꯣꯔꯛꯎꯅꯦ ꯉꯥꯎꯔꯦ ꯀꯦꯔꯣꯠꯀ ꯀꯣꯕꯤꯒ ꯍꯥꯞꯄꯤꯕ ꯃꯈꯥ ꯊꯥꯗꯔꯦ ꯆꯥꯎ ꯑꯩꯒꯤ ꯅꯣꯡꯃꯒꯤ ꯗꯦꯂꯤ ꯕ꯭ꯂꯣꯛꯇ ꯑꯉꯥꯡ ꯑꯅꯤ ꯌꯥꯎꯍꯧꯗꯕ ꯁꯨꯡꯌꯥ ꯌꯥꯗꯦꯀꯣ ꯃꯌꯥꯝ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯈꯔ ꯈꯛꯇꯪ ꯑꯣꯏꯔꯁꯨ ꯍꯥꯞꯄꯛꯇꯣꯏꯅꯤ ꯑꯩꯈꯣꯏ ꯅꯨꯄꯥ ꯃꯁꯝꯁꯦ ꯐꯖꯅ ꯃꯩ ꯇꯥꯕꯅꯤ ꯋꯥ ꯑꯗꯣ ꯃꯌꯥꯝ ꯀꯩꯅꯣ ꯂꯩꯔꯦꯕ ꯁꯪꯒꯣꯝ ꯑꯁꯤ ꯁꯪꯒꯣꯝꯁꯦ ꯉꯁꯤꯗꯤ ꯑꯩꯅ ꯍꯥꯏꯈ꯭ꯔꯦꯕ ꯃꯃꯥꯡꯗ ꯕ꯭ꯂꯨ ꯀꯂꯔꯒꯤ ꯂꯩꯔꯛꯄꯗꯣ ꯁꯥꯎꯅꯤꯡꯅ ꯂꯩꯔꯛꯏꯅꯦ ꯃꯍꯥꯎ ꯃꯔꯤ ꯑꯝꯇ ꯌꯥꯎꯗꯦꯕ ꯁꯪꯒꯣꯝꯗꯣ ꯑꯗ ꯉꯁꯤꯗꯤ ꯑꯩꯅ ꯍꯥꯏꯈꯤꯕꯗꯒꯤ ꯑꯁꯤ ꯂꯩꯔꯦ ꯑꯉꯥꯡ ꯑꯅꯤꯅ ꯑꯃꯃꯝ ꯊꯛꯈꯔꯦ ꯂꯨꯄꯥ 50 ꯍꯦꯜꯂꯦꯔꯣ ꯑꯗꯣ ꯑꯁꯤꯁꯦ ꯂꯩꯔꯦ ꯑꯗꯣ ꯑꯩꯁꯨ ꯑꯃꯈꯛ ꯊꯛꯇꯣꯛꯑꯒꯦ ꯄꯦꯀꯦꯠ ꯑꯃꯈꯛ ꯑꯗꯨꯗꯤ ꯃꯌꯥꯝ ꯆꯥꯛꯇꯨ ꯊꯣꯡꯅꯕ ꯇꯧꯔꯒꯦ ꯈꯪꯗꯦꯕ ꯑꯗꯨꯗꯤ ꯈꯜꯂꯨꯗ꯭ꯔꯦ ꯑꯗꯣ ꯃꯌꯥꯝ ꯑꯩ ꯉꯁꯥꯏꯅꯦ ꯖꯤꯔꯥ ꯂꯧꯗ꯭ꯔꯅꯦ ꯃꯄꯥꯅ ꯉꯁꯥꯏ ꯖꯤꯔꯥ ꯂꯩꯔꯛꯄꯗꯣ ꯑꯗꯨꯏ ꯖꯤꯔꯥꯗꯣ ꯑꯩꯅ ꯍꯧꯖꯤꯛ ꯑꯃꯨꯛꯅꯦ ꯃꯃꯥꯡꯗ ꯑꯩꯅ ꯂꯧꯈꯤꯕꯗꯗꯤ 240 ꯑꯗꯨꯃꯥꯏꯅ ꯇꯥꯈꯤꯑꯕꯗꯤ ꯀꯦꯖꯤꯗꯅꯦ ꯑꯗꯣ ꯑꯩꯅ ꯊꯥꯖꯃꯟꯗꯗꯅ ꯃꯄꯥꯟꯗꯤ ꯆꯠꯂꯨꯔꯅꯨ ꯍꯥꯏꯕ ꯈꯪꯕ꯭ꯔꯥ ꯑꯗꯨꯒ ꯑꯩꯅ ꯊꯥꯖꯃꯟꯗꯗꯅ ꯑꯗꯨꯝ 240ꯗꯒꯤ 370 तारꯛꯄ ꯍꯥꯏꯅ ꯍꯥꯏꯗꯤ ꯈꯖꯝ ꯈꯦꯠꯅꯩꯅ ꯃꯃꯟꯗꯣ ꯑꯗꯣ ꯑꯗꯨꯒꯅꯦ ꯑꯩꯅ ꯑꯃꯨꯛ ꯕꯖꯥꯔꯗ ꯗꯨꯀꯥꯟꯗ ꯆꯠꯂꯦꯕ ꯍꯧꯖꯤꯛꯀꯤ ꯗꯨꯀꯥꯟꯗꯨꯒꯅꯦ ꯑꯗꯨꯅ ꯑꯩ ꯃꯦꯀꯞꯇꯣ ꯂꯣꯏꯅ ꯂꯧꯊꯣꯛꯈꯔꯦ ꯑꯩꯅ ꯈꯜꯂꯝꯕꯅ ꯑꯗꯨ ꯉꯁꯤꯒꯤ ꯃꯦꯀꯞꯇꯣ ꯑꯗꯨꯃꯥꯏꯅ ꯑꯗꯨꯝ ꯑꯩ ꯚꯤꯗꯤꯑꯣꯁꯦ ꯉꯁꯤ ꯗꯤꯟꯖꯟꯒꯤ ꯚꯤꯗꯤꯑꯣꯁꯦ ꯁꯦꯝꯃꯒꯦ ꯍꯥꯏ ꯈꯟꯕꯅꯦꯕ ꯑꯗꯣ ꯑꯗꯨꯏꯗꯣ ꯗꯨꯀꯥꯟꯗ ꯆꯠꯄꯅꯤꯅ ꯃꯦꯀꯞꯇꯨꯗꯤ ꯃꯑꯣꯡ ꯆꯥꯗꯦꯅ ꯑꯗꯨꯅ ꯑꯩꯅ ꯃꯦꯀꯞꯇꯣ ꯂꯧꯊꯣꯛꯑꯦ ꯑꯗꯨꯒꯤ ꯑꯩꯅ ꯍꯥꯏꯕ ꯖꯤꯔꯥꯗꯣ ꯃꯣꯏꯒꯤ ꯔꯦꯠꯇꯗꯤꯅꯦ 350 ꯏꯌꯦꯕ ꯑꯩꯅ ꯍꯥꯏꯕ ꯃꯣꯏꯒꯤ ꯀꯌా ꯄꯤꯒꯦ ꯍꯥꯏꯅ ꯍꯪꯉꯤꯕꯅꯦ ꯑꯗꯣ ꯃꯣꯏꯅ 370 ꯇꯥꯏꯌꯦ ꯑꯩꯅ ꯍꯥꯏꯕ ꯑꯗꯨꯒꯗꯤ 350 ꯃꯁꯥꯒꯤ ꯔꯦꯠꯇꯤ 350 ꯏꯔꯒ ꯀꯃꯥꯏꯅ 370 ꯂꯧꯗꯣꯏꯅꯣ ꯍꯥꯏꯅ ꯍꯥꯏꯕꯅꯦ ꯃꯣꯏ ꯃꯃꯜ ꯍꯦꯟꯒꯔꯦꯒ ꯀꯔꯤꯒ ꯇꯧꯅ ꯉꯥꯡꯉꯤꯕꯅꯦ ꯑꯗꯨꯒꯗꯤ ꯑꯩꯅ ꯑꯗꯨꯝ ꯁꯦꯃꯈꯥꯏ ꯑꯃ ꯄꯨꯔꯒ ꯂꯥꯛꯑꯦꯕ ꯁꯦ ꯃꯌꯥꯝ ꯉꯁꯥꯏꯒꯤ ꯀꯦꯖꯤꯗꯣ ꯂꯧꯊꯣꯛꯈ꯭ꯔꯒꯅꯦ ꯑꯣꯟꯊꯣꯛꯑꯝꯃꯒ ꯁꯦꯃꯈꯥꯏ ꯑꯃ ꯄꯨꯔꯒ ꯂꯥꯛꯑꯦ ꯑꯗꯒꯤ ꯀꯥꯁꯃꯤꯔ ꯂꯥꯜ ꯃꯤꯔꯆꯁꯦ ꯐꯥꯔꯁꯅꯦ ꯑꯩꯅ ꯃꯄꯥꯟꯅꯕꯨꯗꯤ ꯉꯁꯥꯏ ꯃꯆꯥ ꯑꯃ ꯂꯩꯔꯦꯕ ꯃꯆꯥ ꯑꯃꯈꯛ ꯂꯩꯔꯦ ꯑꯗꯣ ꯑꯗꯨꯏ ꯃꯆꯥꯗꯣ ꯅꯠꯇꯕꯤꯗ ꯑꯩꯅꯁꯨ ꯑꯆꯧꯕ ꯑꯃ ꯄꯨꯔ ꯂꯥꯛꯑꯦ ꯁꯤ ꯉꯁꯪ ꯉꯥꯡꯕ ꯍꯤꯟꯖꯥꯡ ꯃꯆꯨ ꯐꯖꯕꯒꯤ ꯃꯣꯔꯣꯛꯇꯨꯅꯦꯕ ꯃꯌꯥꯝꯁꯤꯒ ꯂꯩꯔꯦ ꯖꯤꯔꯥꯗꯣ ꯑꯁꯤꯒꯤ ꯖꯤꯔꯥꯁꯦ ꯉꯁꯥꯏ ꯀꯦꯖꯤ ꯑꯃ ꯂꯧꯕꯗꯣ ꯑꯗꯨꯒꯤꯗꯣ ꯍꯧꯖꯤꯛ ꯀꯦꯖꯤꯗꯣ ꯑꯣꯟꯊꯣꯛꯑ ꯁꯦꯃꯈꯥꯏ ꯑꯃ ꯄꯨꯔ ꯂꯥꯛꯑꯦ ꯑꯗꯣ ꯃꯣꯏ ꯅꯤꯌꯣꯝꯗꯤ ꯅꯠꯇꯕꯅꯦꯕ ꯁꯤꯒꯤꯁꯦ ꯃꯁꯥꯒꯤ ꯔꯦꯠ ꯏꯕ ꯔꯦꯠꯇꯣ ꯍꯦꯟꯅ ꯂꯧꯕꯁꯦ ꯃꯣꯏ ꯅꯤꯌꯣꯝꯗꯤ ꯅꯠꯇꯕꯅꯦ ꯑꯗꯨꯝ ꯄꯨꯔꯒ ꯂꯥꯛꯑꯦ ꯂꯨꯄꯥ 10 ꯍꯦꯟꯅ ꯂꯧꯍꯧꯔꯦꯕ ꯄꯨꯔ ꯂꯥꯛꯑꯦ ꯑꯗꯒꯤ ꯑꯁꯤꯒꯤ ꯃꯦꯒꯤꯁꯦ ꯃꯣꯏ ꯑꯩ ꯄꯩꯁꯥ ꯑꯃꯨꯛ ꯄꯤꯔꯝꯗ꯭ꯔꯦꯕ ꯁꯤꯒꯤ ꯂꯨꯄꯥ 300 ꯈꯔ ꯄꯩꯁా ꯈꯔ ꯇꯥꯔꯛꯄꯗꯣ ꯑꯗꯨꯅ ꯇꯧꯔꯒ ꯑꯁꯤꯒꯤ ꯃꯦꯒꯤꯁꯦ ꯍꯣꯏꯅꯦ ꯑꯁꯤꯒꯤ ꯃꯦꯒꯤꯁꯦ ꯑꯁꯤ ꯃꯦꯒꯤ ꯄꯦꯀꯦꯠ 3ꯅꯦꯕ ꯄꯤꯔꯛꯏꯕ ꯑꯗꯣ ꯃꯦꯒꯤ ꯄꯦꯀꯦꯠ 3ꯁꯤꯒ ꯑꯍꯨꯝ ꯈꯛꯀꯤꯁꯤ ꯑꯉꯥꯡ ꯂꯩꯌꯦꯕ ꯑꯁꯤ ꯕꯖꯥꯔꯗ ꯏꯟꯖꯨꯝ ꯕꯔꯥ ꯄꯤꯕ ꯆꯠꯄ ꯃꯇꯝꯗꯅꯦ ꯕꯖꯥꯔꯗ ꯑꯉꯥꯡ ꯂꯩꯔꯝꯃꯦꯕ ꯑꯉꯥꯡꯗꯣ ꯑꯩꯅ ꯑꯗꯨꯝ ꯄꯦꯀꯦꯠ ꯑꯉꯥꯡ 3ꯒ ꯂꯩꯔꯝꯃꯦꯕ ꯃꯃꯥꯒ ꯂꯣꯏꯅꯅꯅꯦ ꯈꯔ ꯑꯗꯨꯝ ꯀꯩꯅꯣ ꯇꯧꯔꯦꯕ ꯑꯗꯨꯏꯗꯣ ꯑꯗꯨꯝ ꯑꯆꯥꯄꯣꯠꯇꯤ ꯌꯥꯎꯗꯕꯅꯤꯅ ꯃꯦꯒꯤꯁꯦ ꯑꯣꯏꯅ ꯄꯦꯀꯦꯠ 3ꯗꯣ ꯑꯃꯃꯝ ꯄꯤꯕꯤꯔꯝꯃꯦ ꯑꯗꯒꯤ ꯑꯁꯤꯒꯤ ꯀꯦꯔꯣꯠꯁꯦ ꯌꯦꯡꯉꯣ ꯃꯌꯥꯝ ꯀꯦꯔꯣꯠꯁꯦ ꯑꯩꯈꯣꯏ ꯔꯦꯕꯤꯠꯀꯤꯅꯦꯕ ꯀꯦꯔꯣꯠꯁꯦ ꯀꯦꯖꯤꯗ ꯂꯨꯄꯥ 50 ꯍꯥꯏꯕꯗꯩ 90ꯗ ꯄꯨꯔ ꯂꯥꯛꯑꯦ ꯑꯗꯒꯤ ꯑꯁꯤꯒꯤ ꯋꯥꯟ ꯇꯥꯏꯝ ꯄꯨꯈꯝꯁꯦ ꯏꯁꯪ ꯁꯪꯕꯅꯤ ꯋꯥꯟ ꯇꯥꯏꯝ ꯄꯨꯈꯝꯁꯦ ꯑꯁꯤ ꯑꯃ ꯑꯗꯨꯝ ꯑꯩꯈꯣꯏꯗꯤ ꯏꯁꯤꯡꯗꯣ ꯃꯑꯣꯡ ꯆꯥꯗꯕꯅꯤꯅꯅꯦ ꯑꯗꯨꯅ ꯋꯥꯟ ꯇꯥꯏꯝ ꯄꯨꯈꯝꯁꯦ ꯑꯃ ꯄꯨꯔꯒ ꯂꯥꯛꯑꯦ ꯂꯨꯄꯥ 50 ꯄꯤꯅ ꯑꯃꯈꯛꯇ ꯀꯩ ꯍꯥꯏꯅꯣꯕ ꯉꯥꯆꯧ ꯊꯣꯡꯕ ꯑꯁꯤ ꯉꯥꯆꯧ ꯊꯣꯡꯕ ꯑꯁꯤꯅ ꯃꯄꯥꯒꯤꯅꯦꯕ ꯑꯗꯣ ꯑꯩꯁꯨ ꯉꯝꯃꯒꯗꯤ ꯆꯥꯅꯤ ꯑꯩꯗꯤ ꯉꯥꯆꯧ ꯆꯥꯗꯦꯕ ꯑꯗꯣ ꯑꯗꯨꯃ ꯌꯦꯡꯒꯦ ꯍꯣꯔꯦꯟ ꯆꯥꯕ ꯉꯝꯕ꯭ꯔꯥ ꯍꯥꯏꯅ ꯌꯦꯡꯒꯦ ꯆꯥꯗꯤ ꯆꯥꯗꯕꯅꯤ ꯉꯥꯆꯧꯁꯦ ꯁꯤꯒ ꯂꯩꯔꯦ ꯗꯨꯀꯥꯟꯗ ꯆꯠꯂꯨꯔꯦ ꯌꯨꯝ ꯕꯔꯥꯒ ꯄꯤꯔꯨꯕ ꯈꯣꯠꯂꯨꯕ ꯇꯧꯕꯅꯤꯅꯅꯦ ꯑꯗꯨꯅ ꯑꯣꯂꯥꯡꯉꯦ ꯑꯗꯩ ꯍꯧꯖꯤꯛ ꯑꯃꯨꯛ ꯃꯈꯣꯡ ꯃꯔꯨ ꯇꯨꯝꯊꯣꯔꯛꯑꯦ ꯑꯌꯨꯛꯇꯗꯤ ꯏꯪꯕꯅꯤꯅ ꯀꯣꯛꯂꯨ ꯇꯨꯝꯕ ꯉꯝꯗꯦꯕ ꯑꯗꯣ ꯍꯧꯖꯤꯛ ꯀꯣꯛꯂꯨ ꯇꯨꯝꯊꯣꯔꯛꯑꯦ ꯆꯥꯛ ꯆꯥꯅꯤ ꯆꯥꯛꯁꯨ ꯂꯣꯏꯔꯦ ꯃꯥ ꯑꯩꯈꯣꯏ ꯅꯅꯥ ꯃꯁꯛ ꯌꯦꯡꯉꯨꯅꯦ ꯅꯟꯅꯣ ꯑꯣ ꯅꯟꯅꯣ ꯎꯗ꯭ꯔꯦ ꯅꯟꯅꯣ 오네
ꯑꯩꯈꯣꯏꯒꯤ ꯃꯄꯥ ꯃꯆꯥ ꯃꯄꯥꯒꯤ ꯃꯄꯥꯏ ꯃꯁꯝꯁꯦ ꯌꯦꯡꯉꯨ Udra. ꯅꯨꯕ ꯑꯣ ꯅꯨꯕ ꯁꯤ ꯌꯦꯡꯉꯨ ꯅꯥꯈꯣꯅꯦ ꯅꯅꯥ ꯉꯥꯛꯈꯣ ꯄ꯭ꯂꯤꯖ ꯅꯅꯥ ꯄ꯭ꯂꯤꯖ ꯅꯪ ꯃꯃꯤꯠꯇꯣ ꯀꯩꯅꯣꯝ ꯇꯧꯔꯦ ꯗꯨ ꯌꯦꯡꯉꯨ ꯗꯨ ꯀꯦꯃꯦꯔꯥꯗ ꯌꯦꯡꯉꯨ Udra. ꯑꯗꯣ ꯃꯌꯥꯝ ꯍꯧꯖꯤꯛ ꯆꯥꯛ ꯆꯥꯔꯅꯤ ꯆꯥꯛ ꯂꯣꯏꯔꯦ ꯌꯦꯡꯍꯟꯕꯤꯌꯨꯅꯦ ꯑꯕꯤꯅꯥꯁ ꯎꯗ꯭ꯔꯥꯏꯗꯣ ꯑꯩ ꯉꯁꯤꯗꯤ ꯐꯤꯁꯨ ꯃꯌꯥꯝ ꯁꯨꯔꯦ ꯊꯕꯛꯇꯣ ꯅꯣꯡꯃꯒꯤ ꯊꯕꯛꯅꯤꯅꯀꯣ ꯅꯣꯡꯃꯒꯤ ꯊꯕꯛꯁꯦ ꯐꯤꯁꯤꯗꯤꯅꯦ ꯃꯌꯥꯝ ngasi ꯅꯣꯡꯃꯈꯛ ꯁꯨꯔꯔꯣꯏꯒꯦ ꯍꯥꯏꯕ ꯌꯥꯗꯕꯅꯦ ꯐꯤꯁꯦ ꯑꯗꯨꯝ ꯊꯣꯛꯄꯅꯦꯕ ꯐꯤ ꯁꯨꯕꯁꯦ ꯀꯩꯅꯣ ꯇꯧꯔꯣꯅꯦ ꯑꯝꯇꯪ ꯇꯧꯔꯣ ꯑꯝꯇ ꯇꯧꯔꯣ ꯌꯦꯡꯒꯦ ꯃꯁꯛꯇꯣ ꯉꯥꯆꯧ ꯊꯣꯡꯕꯗꯣ ꯁꯤꯗ ꯂꯩꯔꯦ ꯉꯥ ꯃꯊꯦꯜ ꯑꯅꯤꯅꯤ ꯑꯗꯒꯤ ꯀꯟꯂꯥ ꯊꯣꯡꯕꯅ ꯁꯤꯗ ꯂꯩꯔꯦ ꯀꯣꯠꯅꯝꯅ ꯁꯤꯗ ꯂꯩꯔꯦ ꯄꯨꯗꯤꯅꯥ ꯑꯗꯒꯤ ꯍꯪꯒꯥꯝ ꯃꯇꯣꯟ ꯄꯥꯜꯂꯝꯕ꯭ꯔꯥ ꯀꯩꯅꯣ ꯁꯤ ꯍꯦꯛꯂꯛꯑꯦ ꯀꯟꯂꯥ ꯑꯣꯏꯅ ꯆꯥꯔꯒꯦ ꯀꯟꯂꯥ ꯆꯥꯅꯤꯡꯉꯤ ꯁꯤ ꯃꯌꯥꯝ ꯎꯗꯦ ꯁꯣꯝꯗ Oye, ¿qué tal? ꯑꯩꯈꯣꯏ ꯏꯆꯥꯅꯨꯄꯥ ꯀꯦꯃꯦꯔꯥ ꯌꯥꯎꯋꯦ ꯉꯁꯥꯏꯗ ꯀꯞꯄꯩꯅꯦꯕ ꯑꯩ ꯌꯥꯝ ꯀꯨꯏ ꯆꯥꯕ ꯃꯌꯥꯝ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒ ꯆꯥꯛꯁꯦ ꯌꯥꯝ ꯁꯥꯏꯌꯦꯕ Perdón, papá. 사원 감자 구이 짜다 마루 자원이 네 쌍음데 로 파자로에바 주마이는 몰라 싸워요 매야는 좀 중마이로에바 이런 거 어디 끼끼끼나 마사자바 뭐야 어디 끼워있나네 ꯆꯥꯛꯁꯦ ꯄꯥꯏꯕꯁꯨ ꯉꯝꯗꯦ ꯑꯩ ꯆꯥꯛꯁꯦ ꯃꯌꯥꯝ ꯆꯥꯔꯕꯅꯤ ꯌꯦꯡꯉꯣ ꯆꯥꯛ ꯈꯨꯖꯥ ꯑꯃ ꯆꯥꯏꯁꯦ ꯑꯗꯣ ꯍꯧꯖꯤꯛꯀꯤ ꯑꯣꯏꯅꯗꯤ ꯑꯗꯨꯝ ꯊꯝꯃꯒꯦ ꯆꯥꯛꯁꯦ ꯑꯗꯨꯝ ꯑꯩ ꯇꯞꯅ ꯑꯗꯨꯝ ꯆꯥꯔꯒꯦ ꯀꯟꯂꯥꯅꯤꯅ ꯃꯔꯨ ꯌꯥꯎꯕꯅꯤꯅꯅꯦ ꯀꯤꯖꯩꯌꯦꯕ ꯆꯥꯕ ꯌꯥꯝ ꯆꯥꯡ ꯆꯥꯕꯗꯣ ꯑꯗꯨꯅ ꯆꯥꯛꯁꯦ ꯑꯩ ꯇꯞꯅ ꯑꯗꯨꯝ ꯆꯥꯔꯒꯦ ꯀꯣꯟꯅ ꯑꯃꯨꯛ ꯊꯦꯡꯅꯔꯁꯤ ꯃꯌꯥꯝꯒ ꯌꯥꯝ ꯆꯥꯛꯁꯨ ꯇꯣꯛꯑꯦ ꯍꯧꯖꯤꯛ ꯂꯨꯈꯥꯛ ꯆꯒꯨꯝ ꯀꯔꯤ ꯀꯔꯥꯡꯁꯦ ꯂꯣꯏꯁꯤꯜꯂꯒꯦ ꯑꯗꯨ ꯃꯊꯪꯗ ꯀ꯭ꯋꯥ ꯃꯇꯝ ꯆꯥꯔꯒ ꯑꯃꯨꯛ ꯅꯨꯡꯊꯤꯟ ꯑꯃꯨꯛ ꯊꯦꯡꯅꯔꯁꯤ ꯃꯌꯥꯝꯒ ꯌꯥꯝ ꯉꯥꯏꯍꯥꯛ ꯍꯤꯞꯄꯨꯔꯦ ꯄꯣꯊꯥꯔꯨꯔꯦ ꯑꯗꯨꯒ ꯍꯧꯖꯤꯛ ꯍꯧꯒꯠꯂꯦ ꯑꯩꯒꯤꯅꯦ ꯏꯁꯇ꯭ꯔꯣꯕꯦꯔꯤꯁꯦ ꯆꯥꯎꯕꯅ ꯂꯣꯏꯔꯦ ꯑꯗꯨ ꯃꯌꯥꯝ ꯏꯁꯇ꯭ꯔꯣꯕꯦꯔꯤꯁꯦ ꯆꯥꯎꯕꯅ ꯂꯣꯏꯔꯦ ꯑꯗꯣ ꯃꯌꯥꯝ ꯑꯩ ꯀꯩꯅꯣ ꯀꯩꯅꯣ ꯐꯧꯔꯝꯃꯦꯕ ꯃꯦꯇ꯭ꯔꯦꯁ ꯐꯧꯔꯝꯃꯦꯕ ꯑꯗꯣ ꯃꯦꯇ꯭ꯔꯦꯁꯁꯦ ꯂꯧꯁꯟꯗꯣꯏꯅꯦ ꯑꯩꯗꯤ ꯂꯧꯁꯟꯕ ꯉꯝꯃꯣꯏ ꯇꯧꯏ ꯌꯦꯡꯉꯨꯅꯦ ꯑꯗꯨꯃꯥꯏꯅ ꯇꯧꯔ ꯄꯨꯗꯣꯏꯔ ꯇꯥꯔꯦ ꯇꯥꯟ ngomgadro nuba Abinaka nang ngomgadro mayam ngasidi lebakpokpo numini ado mayam aigi angangi dress se sumaina dum leije mayam na hairakosu jaiko si se sumaina siga dum thammi aina ado hengar janpham khopam do upu siga dum khara khaglai badudi mapagi dum janare na adagi mogi dress idi dum thupchalaga thamba taraga di dum nongalaga sepa khopada di jamlang anuna nongalaga seprem kurkur lawidana adina dum sumaina hengar da jalaga thambani asidagi arangba dress sineba akhoi mapagi mogi night duty tabo matamda sigi dress seli ado mayam ngasi dileba kupo numini maksu hanuman mandira chakhidore hare mangaga minini pu tare ado mauji lai du thap lai kurambagi chakhare mayam haji mandidagi hale sindu namakura sindu de sat pore lai persat leire mayam ngasi dileba kupo numini hanuman mandira su chalure lai persat su chare ado ngasi gi oidi video si side dum loisilage mathangi video da mu amuk thengnarasi mathangi blog da mu amuk thengnarasi mayam bye bye